याचंगलकपदगी कॉल हंजन हंजन तौबदो पाइखलकमंदबदगी ग्रेसीगा लुरेमबिगदो लैनागे मनाक्ता लाखिबनी डेनियल सु यौरई मरुप मरीसी कुइना सांगना लोइनरकपा मरुपति नत्ते अदुम ओइनमक पुनसिगी तांकक अमगी मरक्ता थेंगनखिबा मरुप मरीसिगी नुंसिनबगी मरी अमना अमगीदमक खनबिबा अवाब उबिबा पुचेल चुसिनबगी मतौसे टॉक्सिक ओइरबा ममानबा ममानबिसिंगनदी तमजनिंगाइनी अतेनवा मतंगी मनुंगदा मागी मागी इमुंगी वारी लोइना खंगनै चिंगनबा लैता लोइना लिथोकनै तमथोकनै अपार्टमेंट दो यौरगले थोंदो रिंग बेल खिंगलई लैनादो मथंदा उंगलगा फमलंबनी रिंग बेल मखोलदुदा मा ग्यान खंगलागलाई मपीदो मखुतना तैथोकलगा तपना हौगलई सुमद्रिंग लाक्तुना थोंदो हांगदोई लैरमलिबा मयामदुदा मुन्ना येंगी ममानबगी मतौदो येंगबा ngamjade मिनुंगसी उत्पीदा तनौ तनौ थमोइसिदा पीरिबा चैना खोल मयामसे खंजिल्लुबदा तु चुंगबनी अदुबु अनम कनबि सादुना अखांग कनबि सादुना खांगलिबसिनी फनमक वारबसु लैना लोसनबा होतनै अदुबु मालेमगी मतांगसिगा मागी इमुंगी मतांगसिगा अनीसिना अमुक्तंगदा लैनादा पीरकलिबा अवा चैना मयामसिदी खांगबा ngamsilakdre मसा साउनिंगबगुम तौरई वारे मा सिंगना वारे लेपलमलिबा अहुमदुदा हाइपेतमक येंगलमलगा लैना मनुंगदा चंगलई अदुगा सोफा लेरिबा अदुदा चंगसनुना फमख्रे अहुमदुसु चंगलई ग्रेसीना कैदौरगे हजबोलो इसिलमद्रिसिना कैगिनो कॉल तौई पाइदे मेसेज थाई हलकते लुरेमबिना नसादा याररोई मपान नंग हाकसु कोइथोकपो ओइना थोउसे डिनर से नंग हैनदे चटनिंगदे हायरसुने अतोपा मफमदा चटसे डेनियल सु लैनाबु थेंबा यावरई ऐसु अतोपदा चारुबना हेना पामे अदुनसु नुंगाइरोइद्रने अखोइ मरिखक हा ग्रेसी लैनाद अहुमदुदा सुगिंगिंगदा तपना खुमलई ऐ चलरोय नोइ चलो अतेनबा पाखुमदुदा अहुमदो अमना अमदा यिंगनै अदुमक चंगसलकलगा लैनागी ममांगदा लोइना फमलई डेनियल दी फ्लोरदुदा खुरु खुदा कुल्ली लैना नंगी नुंगाइतबदो अखोइसु खंगी अदोना थंदा लैबदुना हेना वानिबा से ngaktak oirasune akhoi ahumga chapo charuse nangna pamjaba chapo charuse bo Greshina na thanda ka manung sida lehauba yaroi sir gi dinner do di chatrasu yare chaloroi se ado dinner amadi chattaba yaroi lurimina leina hagolose loisalu roba tumin leiram nu pido thingna khumlei mapido khangna nan tharai managwa ngang ba hobaga आई तोम तमी को खरादी ले सके बा आई चनिंग दे हाय रेदना नोई चलो नोई गोंदा साउगन आई थंद तमी नौ त ले सके कनाम तकी वा आई तानिंग रे नोई चलो नोई सब्सक्राइब दे डेनियल ना नंगना सुमाय दे होरगा अखोइना कमाई चतप ngam मपी दु ससत नान थोकलगा चलो आई कैसु दौते आई थंद लेनिंग पतन जा से दे आई नाक्तना खोई कनामता लाक्पीगन आई कनामतगी वा तानिंगदे प्लीज आई थंदा लेहल्लो आई से मिकुक अमा खक्ता ओइरबसु आई की अपाम थोंगनबियो इनिंग तंगनबियो फिबम दु यौख्रबदा यारारोय खंगले मरुप अहुमदो वादी ngang मिट मिचाना तुना पाव फाउनख्रे हगुलई अहुमक लुरिमबिना फारे चलगे अदो नंगना थंदा लैरगा फत्तबा वाखलदि खनगनो लैना नंगिदमक नंगी मरुप अखोइ अहुम लैरि नंगना वारबा मतमदा अखोइ नंगिदमक लैरि नंग फत्तबा वाखल खनगनो ग्रेसीना अमो अहिंग ओइरसो नंगना वारे हाइरदि अखोइ अहुमदि अदमक चेलकनी सी मतंगदि नंग कावगनो को पथाउरो अखोइ से युम हल्लगे नंग याउद्रदि चनिंगदे डेनियल ना फरे थोसे लैना थोगे को अहुम दो उपाय लेते थोख्रे चलमदाइदा ngangamliba mayamdo leina tana tana pakhumdi pikhidre hangana phawba yengkhide tumin leihawi tumin lukthaduna
ꯃꯄꯤ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯄꯥꯈꯠꯆꯩ ꯑꯍꯨꯝꯗꯨ ꯐꯠꯇꯅꯨꯡꯗ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯑꯣꯏꯕꯅ ꯋꯥꯈꯜ ꯋꯥꯔꯛꯄꯗꯗꯤ ꯑꯐ ꯐꯠꯇ ꯈꯟꯊꯕꯁꯤ ꯉꯝꯍꯧꯗꯕꯒꯨꯝ ꯇꯧꯏ ꯐꯠꯇꯕ ꯇꯧꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯃꯔꯨꯞ ꯑꯍꯨꯝꯗꯣ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯂꯩꯅꯥ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯕ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯃꯔꯤꯡꯖꯦꯜꯁꯨ ꯂꯩ ꯑꯗꯨꯅꯕꯨ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗ ꯍꯤꯡꯕ ꯉꯝꯂꯤꯕꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤ ꯑꯊꯦꯟꯕ ꯋꯥꯈꯜꯗꯤ ꯈꯜꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯧꯔꯤꯕꯤ ꯋꯥꯈꯜꯗ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯀꯥ ꯍꯦꯟꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯀꯤꯕ ꯄꯣꯛꯍꯟꯕꯤꯕ ꯃꯌꯥꯝꯁꯤꯅ ꯂꯩꯅꯥ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯐꯅ ꯃꯥꯅ ꯈꯥꯡꯂꯕꯁꯨ ꯆꯩꯅꯥ ꯄꯤꯔꯛꯄꯅ ꯍꯦꯟꯈꯤ ꯐꯅ ꯀꯨꯏꯅꯗꯤ ꯃꯄꯥꯟꯗ ꯐꯝꯃꯤ ꯑꯍꯨꯝꯗꯣ ꯑꯗꯨꯕꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯈꯪꯂꯕ ꯀꯥꯟꯗ ꯍꯟꯈꯤ ꯑꯇꯥꯡꯕꯅꯤ ꯃꯔꯨꯞ ꯑꯍꯨꯝꯁꯦ ꯃꯇꯝꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯁꯦꯟꯅꯖꯔꯝꯃꯤ ꯊꯋꯥꯏ ꯋꯥꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯗꯣꯝ ꯀꯞꯍꯧꯔꯤꯕꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯅ ꯑꯗꯨꯕꯨ ꯇꯧꯔꯔꯣꯏ ꯈꯪꯂꯕ ꯃꯇꯝꯗ ꯍꯟꯈꯤꯕꯅꯤ ꯂꯩꯅꯥꯗꯤ ꯁꯣꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯉꯥꯊꯔꯞ ꯇꯧꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯨꯃꯤꯟ ꯐꯝꯂꯤ ꯍꯥꯏꯕꯕꯨ ꯃꯄꯤꯗꯨ ꯂꯦꯞꯄ ꯂꯩꯇꯦ ꯃꯈꯨꯠꯇꯨꯅꯁꯨ ꯀꯞꯀꯅꯨ ꯍꯥꯏꯕꯒꯨꯝ ꯍꯟꯅ ꯍꯟꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯤꯛ ꯍꯤꯛ ꯇꯨꯝ ꯂꯥꯎꯔꯛꯂꯦ ꯄꯦꯟꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯋꯥꯔꯦꯗꯀꯣ ꯑꯩꯅ ꯑꯩꯒꯤ ꯋꯥꯍꯩꯒꯤ ꯃꯃꯜ ꯈꯪꯕꯤꯗꯕ ꯃꯍꯥꯛꯀꯤꯗꯃꯛ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯥꯎꯊꯣꯛꯂꯨꯕ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯀꯞꯀꯟꯕꯤ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯃꯃꯣꯟꯗꯣꯛꯄ ꯉꯝꯖꯒꯦꯕ ꯋꯥꯃꯟꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯃꯟꯈ꯭ꯔꯦ ꯊꯥꯖꯕꯁꯨ ꯃꯥꯡꯈ꯭ꯔꯦ ꯅꯪꯒ ꯅꯛꯅ ꯂꯣꯏꯅꯔꯤꯉꯩ ꯑꯩ ꯄꯦꯟꯊꯣꯛꯄꯁꯨ ꯍꯩꯈꯤꯗꯕꯅꯤ ꯅꯪꯇꯕꯨ ꯅꯨꯡꯁꯤꯖꯔꯤꯉꯩ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅꯁꯨ ꯑꯩꯅ ꯀꯞꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯍꯩꯅ ꯀꯞꯄ ꯅꯠꯇꯦ ꯅꯪꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯃꯗ ꯑꯩꯁꯨ ꯌꯥꯎꯅ ꯄꯨꯡꯍꯣꯡ ꯍꯣꯡꯂꯦ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯐꯪꯕ ꯆꯩꯔꯥꯛꯇꯨꯒꯤ ꯆꯩꯅꯥꯈꯣꯜꯗꯨꯗ ꯑꯩ ꯀꯞꯄꯅꯤ ꯅꯪꯒꯤꯗꯃꯛ ꯁꯤꯟꯊꯥꯕ ꯄꯤ ꯅꯠꯇꯤꯌꯦ ꯍꯥꯏꯅ ꯃꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯇꯝ ꯀꯨꯏꯅ ꯃꯥꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩꯔꯛꯂꯕ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯀꯌꯥ ꯏꯔꯤꯕ ꯗꯥꯏꯔꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯅꯝꯃꯤꯟꯅꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯕ ꯅꯠꯇꯦ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯃꯈꯣꯏꯗꯤ ꯂꯩꯅꯥꯁꯨ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯥꯅ ꯄꯨꯊꯣꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯈꯨꯗꯛꯇ ꯃꯩ ꯊꯥꯗꯣꯛꯏ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯆꯔꯛꯄ ꯅꯨꯡꯁꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯣ ꯃꯅꯤꯡ ꯇꯝꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤꯂꯛꯇ ꯂꯪꯁꯤꯟꯗꯨꯅ ꯆꯥꯛꯊꯦꯛꯍꯟꯈꯤꯕꯗ ꯂꯩꯅꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯦ ꯍꯤꯅ ꯑꯗꯨꯝ ꯑꯄꯦꯟꯕ ꯄꯣꯛꯈꯤ ꯃꯩꯔꯤꯗꯨꯗ ꯌꯦꯡꯅ ꯐꯣꯇꯣ ꯗꯥꯏꯔꯤꯁꯤꯡꯗꯣ ꯂꯪꯁꯤꯜꯂꯤ ꯆꯥꯛꯂꯤꯕ ꯃꯩꯔꯛ ꯑꯗꯨꯗ ꯃꯇꯥꯡꯗꯨꯗꯅꯤ ꯃꯁꯥ ꯁꯣꯛꯄꯗ ꯑꯀꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯩꯅꯕꯗ ꯈꯖꯤꯛꯇꯪ ꯊꯦꯡꯈꯤꯕꯗ ꯃꯤꯄꯥꯏꯕꯅ ꯍꯥꯟꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨꯗ ꯍꯟꯅ ꯆꯦꯠꯅ ꯄꯥꯏꯔꯛꯄꯗ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯑꯀꯤꯕ ꯄꯣꯛꯈꯤꯗꯕ ꯃꯁꯛ ꯈꯪꯂꯕ ꯈꯨꯠꯁꯥ ꯑꯃꯒꯨꯝ ꯐꯥꯎꯈ꯭ꯔꯕ ꯔꯤꯁꯤꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯐꯥꯎꯈꯤꯕꯅꯤ ꯈꯪꯄ꯭ꯔꯦꯛꯇꯤ ꯈꯪꯂꯨꯏ ꯅꯨꯄꯤꯗꯣ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯔꯕ ꯑꯀꯤꯕꯒꯤ ꯃꯇꯧꯗꯤ ꯅꯠꯇꯦ ꯔꯤꯁꯤꯅ ꯃꯁꯥ ꯁꯣꯛꯂꯛꯄꯗ ꯐꯥꯎꯔꯤꯕ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯂꯛꯈꯤꯕꯅꯤ ꯃꯤꯁꯛ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯨꯅꯃꯛ ꯆꯪꯈꯤꯅꯕ ꯍꯣꯠꯅꯗꯨꯅ ꯊꯩꯗꯣꯛꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯊꯩꯗꯣꯛꯂꯨꯔꯕ ꯈꯨꯗꯥꯡ ꯑꯗꯣ ꯍꯟꯅ ꯐꯥꯗꯨꯅ ꯂꯛꯅꯕꯒꯨꯝ ꯍꯪꯂꯛꯈꯤꯕ ꯔꯤꯁꯤꯒꯤ ꯋꯥꯍꯪꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯈꯪꯉꯥꯏ ꯍꯥꯏꯗꯠꯂꯝꯃꯤ ꯃꯈꯨꯠꯇꯣ ꯑꯗꯨꯒ ꯘꯝ ꯆꯠꯈꯤ ꯈꯨꯝꯂꯝꯗ ꯈꯥꯝꯂꯨꯗꯦ ꯃꯇꯧꯗꯨꯇꯕꯨ ꯌꯦꯡꯖꯅꯤꯡꯕꯅꯤ ꯅꯣꯛꯃꯤ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯁꯥꯎꯅ ꯃꯥꯏ ꯂꯩꯈ꯭ꯔꯕ ꯂꯩꯅꯥꯗꯣ ꯀꯅꯥꯅꯁꯨ ꯈꯥꯝꯈꯤꯕ ꯂꯩꯇ ꯃꯁꯥ ꯃꯊꯟꯇ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯥꯏꯗꯨ ꯁꯠꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯔꯤꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯤ ꯃꯥꯟꯗे ꯈꯖꯤꯛꯇꯪ ꯁꯨꯛꯄ ꯃꯥꯜꯂꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯗꯨꯕꯨ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯔꯤꯁꯤꯅ ꯈꯪꯅꯤꯡꯕ ꯐꯥꯎꯍꯧꯔꯦ ꯂꯩꯅꯥ ꯁꯦꯀꯦꯟ 2-3 ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦ ꯑꯗꯨꯃꯛ
ꯔꯤꯁꯤꯗꯤ ꯁꯣꯂꯧꯏ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯋꯥꯍꯩ ꯈꯔ ꯃꯊꯝ ꯑꯣꯏꯅ ꯂꯣꯟꯅ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯔꯥꯁꯤ ꯂꯤꯁꯤꯡ ꯍꯩꯖꯤꯜꯂꯕ ꯃꯥꯒꯤ ꯑꯇꯥꯡꯕ ꯃꯤꯅꯣꯛꯇꯒ ꯂꯣꯏꯅꯅ ꯔꯤꯁꯤꯅꯤ ꯇꯥꯛꯂꯤꯕ ꯈꯖꯥꯏ ꯈꯖꯤꯛ ꯈꯨꯠꯁꯤꯟꯅ ꯅꯣꯛꯄ ꯃꯔꯣꯜ ꯆꯥꯎꯕ ꯃꯤꯅꯣꯛ ꯑꯗꯣ ꯋꯥꯍꯪ ꯑꯣꯏꯅꯁꯨ ꯍꯪꯈꯤꯕꯅꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯗꯣ ꯃꯁꯥ ꯃꯊꯟꯇ꯫ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯤꯕꯅꯣ? ꯁꯥꯎꯅ ꯌꯦꯡꯕꯁꯨ ꯃꯥꯜꯂꯤ, ꯅꯨꯡꯁꯤꯅ ꯌꯦꯡꯕꯁꯨ ꯃꯥꯜꯂꯤ꯫ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡꯗꯨꯅ ꯑꯩꯅ ꯃꯃꯣꯟ ꯅꯣꯛꯈ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯎꯔꯝꯂꯔꯣꯏꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯅꯣꯛꯁꯦ꯫ ꯃꯤꯅꯣꯛꯁꯤꯒꯤ ꯃꯄꯨꯗꯤ ꯅꯪꯅꯤꯀꯣ ꯕꯦꯝ, ꯅꯪꯅ ꯅꯣꯛꯍꯟꯕ ꯃꯤꯅꯣꯛꯅꯤ꯫ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯐꯣꯡꯂꯛꯈꯤꯕ ꯂꯟꯁꯥꯕ ꯍꯥꯏꯕ ꯃꯤꯡꯁꯤꯅ ꯃꯤꯅꯤꯁꯇꯔ ꯍꯦꯝꯆꯥꯟꯒꯤ ꯏꯃꯨꯡꯗꯤ ꯏꯄꯥꯏꯍꯧꯔꯦ꯫ ꯂꯟꯁꯥꯕ ꯃꯁꯛ ꯈꯪꯕ ꯅꯠꯇꯦ, ꯃꯃꯤꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯃꯤꯁꯛ ꯑꯁꯦ ꯃꯃꯤꯡ ꯑꯁꯤ ꯈꯛꯇꯅ ꯍꯦꯝꯆꯥꯟꯒꯤ ꯏꯃꯨꯡꯗꯗꯤ ꯀꯤꯅꯔꯦ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ, ꯃꯆꯦ ꯌꯥꯏꯁꯅꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯍꯦꯝꯆꯥꯟ ꯂꯩꯅꯥꯒꯤ ꯑꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯅꯣꯛ ꯇꯧꯔꯛꯄꯗꯨꯗ ꯂꯩꯅꯥꯗꯤ ꯀꯩꯁꯨ ꯈꯟꯗ ꯊꯣꯡꯗꯨ ꯍꯥꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨꯗ ꯃꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯆꯪꯁꯤꯜꯂꯛꯏ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯀꯤꯖꯩ ꯂꯩꯅꯥ꯫ ꯀꯔꯤꯒꯤꯁꯨ ꯀꯤꯔꯣꯏ, ꯐꯠꯇꯕ ꯃꯥꯟꯅꯕ ꯃꯈꯣꯏꯅꯤ꯫ ꯃꯆꯥꯗ ꯐꯥꯎꯕ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯇ꯭ꯔꯣꯃꯥ ꯂꯩꯍꯟꯕ ꯉꯝꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯖꯗꯦ ꯂꯩꯅꯥꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯁꯣꯔ ꯆꯅꯤꯡ ꯆꯃꯥꯡ ꯇꯥꯅ ꯍꯣꯟꯕ ꯐꯥꯎ ꯉꯝꯖꯗꯦ꯫ ꯋꯥꯗꯣ ꯌꯥꯏꯁꯅꯥꯅ ꯍꯥꯟꯅ ꯍꯧꯔꯛꯏ꯫ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯁꯨ ꯄꯥꯎꯁꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯍꯟꯗꯛꯀꯤ ꯃꯤꯁꯤꯗꯨꯒꯤ ꯀꯦꯁ, ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯊꯣꯛ, ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯅꯛꯅꯕ ꯃꯤꯅꯤ꯫ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯀꯅꯥꯅ ꯂꯟꯁꯥꯕ? ꯂꯟꯁꯥꯕ ꯃꯩꯇꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯃꯠꯇꯗ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯗ꯭ꯔꯤ꯫ ꯁꯨꯞꯅꯒꯤ ꯃꯥꯒꯤ ꯃꯃꯤꯡꯗꯨ ꯈꯛ ꯋꯥ ꯂꯥꯎꯍꯟꯕ ꯅꯠꯇꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯠꯇꯅꯁꯨ ꯂꯟꯁꯥꯕ ꯀꯅꯥꯅꯣ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯒ ꯖꯔꯅꯦꯂꯤꯁ ꯅꯪꯁꯨ ꯑꯥꯔꯇꯤꯀꯜ ꯑꯃ ꯐꯥꯎ ꯏꯗ꯭ꯔꯤ꯫ ꯗꯣꯛꯇꯔ ꯚꯤꯛꯇꯔ ꯃꯤꯛꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯕꯗꯥꯏ꯫ ꯂꯩꯅꯥꯗꯣ ꯃꯆꯦꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯄ꯭ꯔꯨꯞ ꯌꯥꯎꯗꯅ ꯑꯥꯔꯇꯤꯀꯜꯕꯨ ꯄꯪꯏꯗ ꯏꯕ ꯌꯥꯕ꯭ꯔꯥ ꯏꯆꯦ? ꯍꯦꯝꯆꯥꯟ ꯁꯣꯐꯥꯗ ꯐꯝꯅ ꯐꯝꯅ ꯐꯥꯏꯜ ꯑꯃ ꯇꯦꯕꯜꯗꯨꯗ ꯂꯪꯁꯤꯜꯂꯛꯏ꯫ ꯄ꯭ꯔꯨꯞꯁꯤꯗ ꯂꯩꯔꯦ, ꯂꯟꯁꯥꯕ ꯃꯤꯍꯥꯠꯄꯅꯤ꯫ ꯍꯟꯗꯛꯈꯛ ꯅꯠꯇꯦ, ꯃꯃꯥꯡꯗꯁꯨ꯫ ꯃꯤꯔꯣꯠ ꯑꯁꯤ ꯀꯦꯀꯨ ꯐꯣꯡꯍꯜꯂꯨ꯫ ꯂꯟꯁꯥꯕ ꯍꯥꯏꯕ ꯃꯤꯡꯁꯤ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯄꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯂꯩꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯒ꯭ꯌꯥꯟ ꯑꯃꯁꯨ ꯏꯇꯥ ꯇꯥꯖꯗꯦ ꯃꯥ꯫ ꯑꯁꯨꯛ ꯁꯥꯎꯔꯤꯕꯁꯤ ꯃꯤꯁꯤꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯒꯤ ꯑꯍꯦꯟꯕ ꯂꯩꯅꯥꯅ ꯈꯪꯗꯦ, ꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯍꯤꯌꯥꯏꯅꯨ ꯑꯐ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯨꯏ꯫ ꯂꯩꯅꯥꯗꯣ ꯃꯁꯥ ꯈꯪꯍꯟꯍꯟꯗꯣꯛꯏ꯫ ꯊꯛ ꯊꯛ ꯅꯤꯛꯏ ꯁꯣꯛꯂꯛꯄ ꯑꯗꯨꯗ꯫ ꯌꯥꯝꯅ ꯀꯤ ꯍꯪꯒꯣꯏꯕ ꯑꯃꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯣ ꯃꯥꯒꯤ ꯏꯃꯨꯡꯃꯛꯅꯁꯨ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯍꯤꯌꯥꯏꯅꯨ ꯅꯣꯛꯁꯤꯟꯅꯩ, ꯑꯃꯦꯡꯕ ꯈꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯊꯦꯝꯂꯛꯏ꯫ ꯍꯟꯗꯣꯛꯈ꯭ꯔꯕ ꯂꯩꯅꯥꯒꯤ ꯃꯄꯥꯝꯕꯣꯝ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯍꯜꯂꯤ, ꯑꯗꯨꯒ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯃꯔꯤꯛ ꯆꯨꯝꯕ ꯏ ꯄꯥꯎ ꯈꯪꯍꯜꯂꯤꯕ ꯏꯆꯥꯅꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯄꯥꯎꯃꯤꯗꯤꯅꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯥꯎ ꯈꯛꯇꯃꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ꯫ ꯂꯟꯁꯥꯕꯒꯤ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯃꯇꯦꯡ ꯑꯣꯏꯒꯗꯕ, ꯗꯔꯀꯥꯔ ꯑꯣꯏꯒꯗꯕꯁꯤꯡꯗꯣ ꯐꯥꯏꯜ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ꯫ ꯂꯩꯅꯥ ꯁꯣꯔ ꯊꯤꯡꯏ, ꯃꯥ ꯀꯤꯕꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯍꯤ ꯄꯣꯛꯂꯤꯕ ꯃꯃꯥꯒꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄꯗꯣ ꯃꯥ ꯍꯩꯅꯗꯦ꯫ ꯍꯩꯅꯍꯟꯈꯤꯗꯕꯁꯨ ꯃꯃꯥꯃꯛꯅꯅꯤ꯫ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ, ꯀꯅꯥꯗ ꯇꯥꯏꯅꯔꯨꯅꯤ? ꯌꯥꯏꯁꯅꯥ ꯑꯃꯨꯛꯁꯨ, CCTVꯗ ꯎꯔꯤꯕ ꯐꯨꯇꯦꯖ ꯑꯗꯨꯒꯤ ꯃꯇꯦꯡꯁꯨ ꯌꯥꯎꯅ ꯃꯤꯁꯛꯁꯦ ꯀꯅꯥꯅꯣ ꯊꯤꯕꯗ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯍꯅꯨꯃꯨꯛ ꯀꯠꯅꯝ ꯀꯜꯂꯗꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯍꯦꯝꯆꯥꯟꯅ, ꯌꯥꯏꯁꯅꯥ, ꯅꯝ ꯍꯥꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯅꯤ ꯃꯤꯡꯒꯧꯗꯣ꯫ ꯑꯀꯤꯕ ꯐꯥꯎꯔꯕꯁꯨ ꯂꯩꯅꯥꯒꯤꯁꯨ ꯑꯅꯝ ꯀꯟꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯇꯞꯅ, ꯄ꯭ꯔꯨꯞꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕꯁꯦ ꯀꯌꯥꯝ ꯆꯨꯝꯂꯕ ꯋꯥꯐꯝꯅꯣ? ꯂꯟꯁꯥꯕꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯈꯪꯕ ꯅꯠꯇꯦ, ꯊꯤꯒꯠꯄꯁꯨ ꯐꯪꯗ꯭ꯔꯕ ꯃꯥꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯋꯥꯗꯨ ꯂꯣꯏꯗꯦ꯫ ꯌꯥꯏꯁꯅꯥꯅ ꯈꯣꯟ ꯋꯥꯡꯅ ꯐꯠꯊꯠꯂꯤ꯫ ꯅꯪꯅ ꯃꯗꯨ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯥꯔꯇꯤꯀꯜꯗꯨ ꯈꯛ ꯏꯔꯒ ꯐꯣꯡꯉꯨ꯫ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯅꯤ, ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯍꯤꯌꯥꯏꯅꯨ ꯅꯣꯛꯏ꯫
थौना फबी इसानबु थौना हल्लब्रने नयुम थादोक्तुना लेबसु ngамbi हियाइनुगी इसानबो अदुक्की बहुना देनी हेमचान हगोलई नखुत्ता सिनरिबसी थबक ओनबनी अखोइगी मायोक्ता हन्ना हन्ना लेपलबसु इसानी खन्ना हन्ना हन्ना ngakpiba ngablibasi नंग खंगना चलो हियाइनो चटसे ममा इबेमी हियाइनो हेमचानबु समदुना थोख्रे येसनासु लैनादा खारप अमुक्तंग येंगलमलगा ममा मपागी मतुंग इन्नुना थोख्रे लैना मयामदु चटखिबगा फुनगतलंबा सोरदो खसिक हंथरक्तुना फालदो हांगदुना येंगी ड्राइव मचामसु यावरमी लंसाबगी मरमदा इरिबा मयामदो मा मुन्ना पाइ खल्ली सीना मरिक चुम्बमक ओइरमलदि लंसाबगी मरमदा असुक कुपना खंगलमलिबसिना करिगी अदुगा करिगिदमक लंसाबबु खंगना थीरिबा कनाबु ओइरिगबा लंसाबा नंगबु कनानो खमजनख्रे चेबांगसिंगदो अदुगा हगोटख्रे लेना मागी मकोकदा खनख्रिबा वाखलदुना करीबु ओइरिगबा कनाना खंगलुनी मथन खनखिबा वाखलनी मित्रंग यामबा ताइबंगपाल असिदा मियोइबना खोंदारखिबा नुमित अदुदगी असीबा कौबा महाकिदी लमन अमा तोलबनी असीबा हाइबा मिंथोल असि फंगदुना अखोइ लोइना नोंगमदी मफम खंगदबा अमदा चटखिगनी ngasi ngasi ori bahakchang ase malem asidagi khanghaudana mangkhigani khangi miyoi bukhudingna aikhoi pumnamak sigadaba ngaktani haiba adubu punsi wari amaga manadaba miyoi pok asida chahi tanau zariba wakhal phawwa mapung phajiba punsigi awaba masak udriba chen chongduna sanazagadaba matamgi chahi matang oiba angang pisak adugi mitta uhanbikraba akibagi masak oiraba ahingdugi thaudokto mapung marai pharaba lansabana ngasi su kaudri mana supnatagi chahi yamna nauringi thokkiba thaudok oiduna so ngasi phauba mama mapagi kumona lakpada mongpham aduda leimana amatang oirabaso kattaba chahi yaukhidri ahing nongyaini adu oirabaso arapa mapham aduda अकीबा यावदा मथंता लाक्तुना मपा ममाबु निंगसिंगजे थवाई अनीदुना पेंजबा नदी मचा ओइबा महाकना होटनाजे ngasisu lakli arapalam hang aduda chinglambigi apikpa chidai aduda mapa mamana aroiba oina leihoba mapham aduda lansabana lei katuna maira thanduna khurumje tamthi hainaba misak ase amuk mapukning yamna sonthai sonthaba mikupta mama buna hena suning singjabani ima baba nungairibra chahi gi khumon amuk sulagle ningsingbadi mikup khudingini adubu khumon khudingna lakpada nacha dum lakani kari wali haibadi nacha di khangre walam loi khangi wali ba haibabu nachagi laman adu khak oirongani khongul leiri ngasisu ahingduda nachana ukhiba musi takhiba khonjalado kanagino nachana thiri phangba mikupta misaktu khak natana magi ipumnamak lansabana yeknaba ama oina laman khumakhige ko wahai kharaduna aroiba oiduna lansaba maphamdudagi thoraklaga gari kakhatkre हप्ता अनीगी मतुंगनी न्यू चैनल मनुंगदो मथौ हाना कुम तौरी मी चिनबसु लेपते वाथोक नोंमा कांगदबना लैनादी मथौ अरुबा अमा पाइहौरी मा खजिक तफौ मागी केबिनदगी लेंगदे हप्ता अमा अनीसी ग्रेसी लुरिमबिगदो वारी हाइना अहिंगवा ममम थकली मपांदा ग्रेसी लैना से सोइदना सरगा चाइनरनीबो मागी अनम खुकनसिदी कहिदा हाइरुनी सरीसिना खोन खस वांगलकपदा ममित अनीदो खजिकतंग सुकलगा मिटकुप तखै येंगलकपदा इसासे इपाइ हौवे एदि लैनागी खनबदा ऐ मथा साबिरे आर्टिकल से माना फोंगरदी लांजाव मदी थोकलनी ग्रेसीनासो ऐसु खलिनी
ꯂꯟꯁꯥꯕ ꯍꯥꯏꯁꯦ ꯀꯌꯥ ꯃꯇꯤꯛ ꯂꯩꯕ ꯃꯤꯅꯣ ꯑꯗꯨꯒ ꯁꯔꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯥꯔꯇꯤꯀꯜ ꯏꯕ ꯌꯥꯔꯣꯏꯅ ꯀꯟꯅ ꯊꯤꯡꯉꯤꯁꯦ ꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯐꯝ ꯊꯣꯛꯏ ꯑꯗꯨꯅꯤ ꯂꯟꯁꯥꯕꯁꯦ ꯁꯔꯅꯗꯤ ꯃꯁꯛ ꯈꯪꯕꯖꯥꯠꯂꯣ ꯃꯣꯏ ꯀꯥꯡꯕꯨ ꯑꯣꯏꯔꯝꯗꯅ CCTV ꯐꯨꯇꯦꯖꯇꯨꯗꯁꯨ ꯃꯁꯛ ꯎꯗ꯭ꯔꯁꯨꯅꯦ ꯂꯟꯁꯥꯕ ꯍꯥꯏꯕ ꯃꯤꯡꯗꯨꯗꯤ ꯃꯁꯥꯅ ꯃꯁꯛ ꯇꯥꯛꯆꯔꯝꯕꯒꯨꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯕ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯗꯕꯨ ꯀꯩꯅꯣꯕ ꯊꯦꯡꯖꯜꯂꯤꯁꯦ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤꯗ ꯁꯦꯠ ꯊꯥꯔꯛꯏ ꯇꯞꯅ ꯉꯥꯡꯉꯨꯅꯤ ꯅꯪꯕꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯁ꯭ꯄꯥꯏꯅ ꯋꯥꯏ ꯆꯥꯏꯕꯅꯤ ꯁꯣꯂꯨꯁꯟ ꯐꯪꯗꯕ ꯀꯦꯁ ꯃꯌꯥꯝꯅ ꯃꯔꯣꯟ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪ ꯁꯤꯔꯝꯕ ꯀꯦꯁ ꯑꯃꯨꯛ ꯃꯔꯣꯟꯗꯨꯒꯤ ꯃꯊꯛꯇ ꯂꯣꯟꯈꯠꯅꯤꯡꯕ꯭ꯔꯣ ꯅꯪ ꯂꯨꯔꯦꯝꯕꯤꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯣ ꯑꯩꯁꯨ ꯁꯤꯅꯝ ꯅꯝꯕ ꯋꯥ ꯉꯥꯡꯉꯤꯗꯨꯗꯤ ꯅꯪ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩ ꯁꯔꯁꯦ ꯌꯥꯝ ꯆꯤꯡꯅꯔꯛꯑꯦ ꯂꯟꯁꯥꯕ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯔꯗꯤ ꯔꯤꯁꯤ ꯍꯥꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯂꯟꯁꯥꯕ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯤ ꯑꯅꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯝꯂꯝꯕꯗꯩ ꯐꯨꯛꯄ ꯍꯧꯒꯠꯈꯤ ꯈꯨꯈꯪ ꯊꯤꯅ ꯈꯪꯂꯨꯔꯦ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯗꯅꯤꯌꯦꯜꯒ ꯂꯨꯀꯥꯁꯀ ꯑꯣꯏꯔꯝꯃꯤ ꯒ꯭ꯔꯦꯁꯤꯅ ꯗꯅꯤꯌꯦꯜ ꯅꯃꯥꯟꯅꯕ ꯃꯣꯏꯕꯨꯡ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯄꯨꯔꯛꯂꯕ꯭ꯔꯥ ꯈꯟꯗꯥꯗꯨꯗ ꯂꯨꯀꯥꯁꯇꯤ ꯕꯤꯠ ꯈꯪꯒꯠꯍꯜꯂꯤ ꯄꯦꯜꯂꯕꯅꯤ ꯅꯨꯡꯁꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯁꯨꯡꯐꯪ ꯐꯪꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯦꯝꯃ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤꯅ ꯍꯔꯥꯎ ꯂꯥꯛꯄꯅꯤ ꯅꯪꯗꯤ ꯑꯩ ꯃꯤꯁ ꯇꯧꯗ꯭ꯔꯣ ꯒ꯭ꯔꯦꯁꯤꯅ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯑꯩꯅ ꯃꯤꯁ ꯇꯧꯗꯣꯏꯅꯣ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯂꯦꯡꯁꯤꯟꯕꯤꯔꯣ ꯂꯩꯍꯧꯕꯅꯦ ꯃꯀꯤ ꯁꯦꯝꯗꯅ ꯗꯅꯤꯌꯦꯜꯒ ꯂꯨꯔꯦꯝꯕꯤꯒꯗꯣ ꯅꯣꯛꯊꯣꯔꯛꯏ ꯂꯨꯀꯥꯁꯁꯨ ꯅꯣꯛꯏ ꯑꯗꯨꯒ ꯁꯛꯐꯝꯗꯣ ꯁꯠ ꯍꯟꯖꯤꯟꯈ꯭ꯔꯒ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯃꯅꯥꯇꯣꯟꯗꯣ ꯆꯤꯡꯈꯠꯂꯤ ꯗꯅꯤꯌꯦꯜ ꯀꯩꯅꯣ ꯀꯥꯊꯤ ꯃꯅꯝ ꯑꯃ ꯅꯝꯃꯛꯇ꯭ꯔꯣ ꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯅ ꯀꯥꯔꯦ ꯑꯍꯨꯝꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯀꯔꯤ ꯃꯅꯝ ꯅꯝꯂꯤꯅꯣ ꯍꯥꯏꯕꯒꯨꯝ ꯃꯅꯥꯇꯣꯟꯗꯣ ꯆꯤꯡꯈꯠꯂꯤ ꯂꯨꯔꯦꯝꯕꯤꯅ ꯀꯩꯅꯣ ꯀꯩꯝꯇ ꯅꯝꯗꯦꯗ ꯂꯨꯀꯥꯁꯅ ꯖꯦꯂꯁꯅ ꯃꯁꯥ ꯄꯨꯝꯕ ꯀꯥꯊꯦꯛꯄꯒꯤ ꯑꯗꯨꯒ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯌꯥꯝꯗꯨꯅ ꯃꯩ ꯆꯥꯈꯠꯂꯛꯄꯒꯤ ꯀꯥꯅꯝ ꯂꯥꯛꯇ꯭ꯔꯣ ꯁ꯭ꯋꯥꯏꯁꯦ ꯑꯩꯗꯤ ꯅꯝꯃꯤꯗ ꯒ꯭ꯔꯦꯁꯤꯗꯅꯤ ꯍꯥꯏꯔꯤꯕꯗꯣ ꯄ꯭ꯔꯃꯥꯟꯗꯣ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ ꯂꯨꯀꯥꯁꯁꯨ ꯄꯩꯔꯞ ꯌꯦꯡꯁꯤꯜꯂꯤ ꯉꯁꯤꯗꯤ ꯅꯨꯄꯥꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦ ꯒ꯭ꯔꯦꯁꯤꯅ ꯑꯩꯗꯤ ꯅꯨꯄꯤ ꯐꯪꯗꯕ ꯃꯤꯒꯤ ꯃꯅꯝ ꯅꯝꯃꯤꯗ ꯂꯨꯔꯦꯝꯕꯤꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯤꯅꯤꯅ ꯃꯊꯥꯅ ꯃꯊꯥ ꯁꯥꯕꯅꯤ ꯂꯨꯀꯥꯁꯅ ꯂꯨꯔꯦꯝꯕꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯥꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒꯅꯣ ꯅꯣꯏꯅ ꯌꯥꯗꯣꯏꯁꯦ ꯑꯝꯇ ꯇꯥꯛꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯁꯩꯒ ꯁꯛꯐꯝ ꯈꯪꯗ꯭ꯔꯦ ꯒ꯭ꯔꯦꯁꯤꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏꯔꯗꯤꯅꯦ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯕ ꯇꯝꯈꯣ ꯅꯨꯄꯤ ꯈꯨꯗꯤꯡꯒ ꯁꯦꯜꯐꯤ ꯇꯧꯃꯤꯟꯅꯕ ꯅꯪꯕꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯖꯥ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯒ꯭ꯔꯦꯁꯤꯅ ꯅꯨꯡꯁꯤꯔꯛꯄ ꯍꯥꯏꯕꯁꯦ ꯃꯦꯕꯤ ꯈꯪꯉꯕ ꯂꯨꯀꯥꯁꯅ ꯃꯦꯕꯤ ꯏꯝꯄꯣꯁꯤꯕꯜ ꯐꯥꯎꯕꯗꯤ ꯍꯥꯏꯔꯛꯇꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯦꯕꯤ ꯍꯩ ꯂꯋꯥꯏ ꯃꯆꯥ ꯆꯠꯂꯣ ꯃꯐꯝꯁꯤꯗꯅꯦ ꯅꯪꯒꯤ ꯅꯊꯧ ꯑꯝꯇ ꯂꯩꯇꯦ ꯒ꯭ꯔꯦꯁꯤ ꯂꯩꯔꯤꯁꯤꯗꯤ ꯂꯨꯀꯥꯁꯀꯤ ꯁꯅꯥꯏꯕꯦꯝꯃ ꯗꯅꯤꯌꯦꯜꯅ ꯋꯥꯔꯦꯍꯦ ꯑꯇꯥꯕ ꯈꯣꯏꯗꯤ ꯅꯠꯇ꯭ꯔ ꯂꯨꯔꯦꯝꯕꯤ ꯏꯕꯥꯅꯤꯒꯤꯁꯨ ꯈꯔ ꯈꯟꯅꯕ ꯌꯥꯕꯅꯤ ꯂꯨꯔꯦꯝꯕꯤꯒ ꯒ꯭ꯔꯦꯁꯤꯒꯗꯣ ꯆꯞ ꯃꯥꯟꯅꯅ ꯗꯅꯤꯌꯦꯜꯗ ꯈꯪꯌꯦꯡꯉꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯏ ꯀꯩꯑꯕ ꯗꯅꯤꯌꯦꯜ ꯏꯄꯥ ꯄꯥꯈꯠꯅ ꯁꯨꯝ ꯍꯥꯏꯗꯤ ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯇꯥꯔꯤꯕꯅꯤꯅ ꯑꯇꯥꯕ ꯈꯣꯏꯒꯤꯁꯨ ꯈꯤꯇꯪ ꯈꯟꯅꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯨꯄꯥ ꯊꯣꯛꯆꯗꯕ ꯃꯇꯧꯗꯨꯗ ꯉꯁꯤꯁꯨ ꯗꯅꯤꯌꯦꯜꯒꯤ ꯆꯥꯟꯁ ꯃꯥꯡꯂꯦ ꯍꯥꯏꯔꯨꯔꯒ ꯈꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯁꯤꯐꯥꯎ ꯃꯥꯡꯈꯤꯗ꯭ꯔꯥ ꯀꯤꯖꯕꯅꯁꯨ ꯃꯥ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗꯒꯤ ꯔꯤꯁꯤ ꯑꯃꯗꯤ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯃꯇꯨꯡ ꯑꯣꯏꯔꯞ ꯏꯟꯅꯗꯨꯅ ꯁꯍꯨꯝ ꯆꯥꯎꯅ ꯑꯃꯗꯤ ꯐꯤꯡꯅ ꯁꯛꯐꯝ ꯑꯃꯗ ꯃꯅꯨꯡ ꯆꯪꯈꯤꯕꯗꯣ ꯃꯔꯤꯗꯨꯅ ꯎꯍꯧꯏ ꯔꯤꯁꯤꯒꯤ ꯁꯛꯐꯝꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯄꯁꯨ ꯅꯣꯡꯃꯇ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯗꯤ ꯄꯥꯈꯠꯅ ꯆꯤꯡꯅꯅ ꯒ꯭ꯔꯣꯡ ꯏꯟꯅꯈꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯗꯅꯤꯌꯦꯜꯗꯣ ꯂꯨꯀꯥꯁ ꯌꯥꯎꯕꯅ ꯂꯩꯊꯍꯧꯔꯦ ꯁꯣꯝꯗ ꯔꯤꯁꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯋꯥ ꯂꯥꯡꯐꯥꯎ ꯍꯥꯏꯗ ꯂꯩꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯂꯩꯅꯥꯅ ꯃꯊ꯭ꯋꯥꯏ ꯆꯪꯅ ꯏꯔꯤꯕ ꯑꯥꯔꯇꯤꯀꯜꯒ ꯃꯔꯤ ꯂꯩꯅꯕ ꯐꯥꯏꯜꯗꯣ ꯇꯥꯛ ꯄꯥꯏꯈꯠꯂꯤ ꯂꯩꯅꯥꯁꯨ ꯐꯨꯍꯧꯒꯠꯂꯤ ꯔꯤꯁꯤ ꯃꯌꯥ ꯆꯤꯛꯇꯨꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯗꯕ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯅꯥꯗ ꯆꯥꯒꯗꯧꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯑꯥꯔꯇꯤꯀꯜꯁꯤ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯗꯨꯛ ꯅꯊꯧꯅꯥ ꯂꯩꯔꯤ ꯏꯔꯤꯕꯅꯣ ꯃꯤꯁꯛꯁꯤꯒꯤꯗꯃꯛ ꯅꯪꯅ ꯅꯊꯧꯅꯥ ꯐꯨꯗꯣꯛꯀꯗꯕ ꯅꯠꯇꯦ ꯃꯇꯤꯛ ꯆꯥꯗꯦ ꯅꯄꯤ ꯇꯥꯕꯅ ꯍꯦꯟꯒꯅꯤ ꯆꯩꯅꯥ ꯐꯥꯎꯕ ꯍꯦꯟꯒꯅꯤ ꯅꯪ ꯋꯥꯕ ꯍꯦꯟꯒꯅꯤꯅꯦ ꯂꯩꯅꯥꯁꯨ ꯍꯟꯗꯦ
ऋषिꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗꯨꯗ ꯃꯥꯅ ꯑꯀꯤꯕ ꯐꯥꯎꯈꯤꯗꯦ꯫ ꯑꯩꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯔꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯐꯪꯒꯗꯧꯔꯤꯕꯅꯣ? ꯁꯔ, ꯑꯩꯗꯤ ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯋꯥꯍꯪ ꯑꯃꯁꯨ ꯍꯪꯒꯦ, ꯁꯔꯅꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛꯅ ꯊꯧꯅꯥ ꯂꯩꯅ ꯃꯤꯍꯥꯠꯄ ꯂꯥꯟꯁꯥꯕꯕꯨ ꯀꯟꯅꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯣ? ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕ ꯁꯔꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤ ꯆꯂꯥꯏꯔꯤꯕ? ꯁꯔꯕꯨ ꯃꯇꯤꯛ ꯆꯥꯕꯅꯤ ꯍꯥꯏꯒꯗ꯭ꯔꯣ? ऋषिदी साउब हेलगा मागी खंजेल दु लुमथाब हेलकपनी हाइरई। लुम लुम लाउरबा नुपा मागी खंजेल अदुदा तबलब। नंग लनसाबा हाइरिबा मिसक्सी कनानो खंगलबो? हा, नंग खंगलबो? लनसाबा मैतै हाइबा मिंगसी नंग हाना ताख्रब्रा? लैना फट खुमई। तारगना कैदौदोइबा? तादे हारगना करी? खंगदे, ऐ लनसाबा कनानो खंगदे। खंगदबदुनने ऐना मा थीगदौरिबसे। अखंग एविडेंस खर से सिजनरगा लनसाबा कनानो फंगनबा थीगदौरिबनी। ऋषिने लैनादा येंलिबा मिटिंगसी असुकी मतिक थौई। मिट फावबा कुपनी कावख्रबगुम्मी हनमुक्सु हाइरई लुमथरबा खंजेलदुना। हे, नंगने इरिबा आर्टिकलसिना मरम ओइरगा लनसाबा सोकपा यारोइने। सर, इरिबा आर्टिकल से प्रूफ लेतना इरकपा नत्ते। ऐ एंटरटेनमेंट तौनबगिदमक जर्नलिस्ट अमा ओइरखिबसु नत्ते। नुपादो तुमिन तारंबदाई निपिमचादुदा मुन्ना येंगलगा ममाइदु खचिक नोंथादुना लैनागी ममाइ मया नगलब चंगसिलक्तुना मखा ताना हाइरोइ। कयाम एक्यूरेट ओइरबा एविडेंस नो? नंगना लनसाबगी मरमदा पुथोकलिबा मयामसे जर्नलिस्ट अमनबु प्रूफ नि हाइदना पुरकपा फाल अमनसो आर्टिकल इनब्रा? असेंबु पुथोकदौरिबनी हाइरिबा नंगना फाव असेंबा चुम्बा खंगद्रि नत्रा? लैना हंतमुक्ति ऋषिदा खारप येंगी। ऋषि मागी हौनबी मचिंबा चिंगलप नोकपदो नोकलगा कना ताहनिंगदा मतागुम लैना खक तानबा मओंगदा चिरोलगुम हाइरई। नमांगदा लेपलिबा ऐसिना करिगुम्बा नंगना थीरिबा लनसाबा हाइबदो ओइरमलगदी कमदौबा? वहंग अदुमक्ति कोकता नोंगथांग येक्थरकपगुमना भंग भंग लावी। अदुबा लैनादी मा मसापाव खंगौदा साउनिंगबा हेनखिबनदी ओइरिगद्रा? ऋषिगी ब्लेजर अदुगा पानना नुपी माना अदु कन थौरगा नुपादुगी मथबाक मपागी शर्ट अदुबु ताप पाइरुई। मयामदु सोय लाउनख्रे लैनागी मओंगदुदा। अदुगुम्बा फिबम अदु यौरबदा ऋषिनदी करै तौरकपा हाइदुना रूमदुदा लैरिबा स्टाफ खुदिंगमकी मिहुल चोंबगी मखोलना पुंसिक सिख्रबा मफमदो दक दक हाइबा मखोल अमा हौना तारई। मयामगी पाखतपगी मिहुलनी तारिबदो इपाई हेन हौरिबदी ग्रेसीगा लुरेंबिगनी ममाई ममित्तो भंग भंग सागतख्रे। लैना ऋषिदा सुकलगा मुन्ना येंगी। थौना अमक्का लोइनना ऋषिगी कॉलर सट अदो चेना पाइसिल्ली। अदोबो फिबम अदु यौरफाव ऋषिदी लेपली मा चुमद्रिंग लेपली। लैना ऋषिदा मुन्ना येंगदुना हाइरई, सरना लनसाबनी हाइदुना किहल्लबसो अहिना किगदबा नत्ते।